ऑनलाइन मणिपुर नुमिदांगी पाव येंबिरिबा पुमनमक पुथोय लाइश्रमना खुरुमजरी अहानबदा मरुइबा पाव चुराचांदपुरदा नुमिदांग पुंग 5 नहासिंग मयुमदगी मपान थोअंदबा अतोपा विलेज लांछेदुना चंगबगी अथिंगबा थमख्रे चुराचांदपुरदा थोलिबा इरांग असिना मरम ओइरगा सरांगनबा फिबम असि लाक्सिनुना मौसागी फिबमदा हंजिलकनबगी मतांगदा डीसी चुराचांदपुर लुचिंगदुना तोगान विलेज चीफ अमदी विलेज अथॉरिटी पुन्ना फमिनादुना वाफम कया खनबगा लोइनना पाइखलकदबा थबक थौरमसिंगी मतांगदा वरी सानख्रे वरी सानबदुदा नुमिदांग पुंग 5 नहासिंग मयुमदगी मपान थोअंदबा अमदी अतोपा विलेज लांछेदुना चंगबगी अथिंगबसु थमख्रे वरी सानबा अदु चुराचांदपुरगी नेहरू मार्ग लैबा ECT हॉल ngasi nungthil faw pangthokibani wari sanaba aduda yangtam lamka salmat jelhang lamka amadi renkai gi chief sing village authority gi executive member sing amadi manipur government ki maikai degi DC churchanpur SP churchanpur amadi tuibong subdivision gi SDO sing sarugya ki wari sanaba aduda churchanpur hojik oiriba charang na basigi matang na kupna khanaki loina churchanpur asigi masigi akoiba mafam sing da mausagi fibam da हंजिलकनब होनबदा नुपीसिंगना मरुओइना नुमिदांगी मतमदा लौरिबा थबक थोरमसिंग अदु मखाताना चथनबा खनखी नुमिदांग वाइरम पुंग 5 नहा ओइबसिंग युमदगी मपान थोअंदना मयुमयुमदा लेहनबगी मतंगदा वरी सानखी नहासिंगना नुमिदांग वाइरम पुंग 5 गी मतुंगदा मसा मसागी विलेज मनुंगदा लैगदबनी अमदि अतोपा विलेज लांसेदुना चंगबगी अथिंगमा थंबा हाइना ngasi वरी सानबदुदा यावखिबा विलेज चीफ अमदि विलेज अथॉरिटी पुन्ना अमतो ओइना यानखी चुराचांदपुरदा थोलिबा इरांग असिना मरम ओइदुना मयुम मकै थादोक्तुना चेनाख्रबसिंग मसा मसागी मयुमदा हंजिलहन्नबगी मतंगदा पाइखतकदबा थबक थोरमसिंगी मतंगदा सुकुपना खनखी लोइनना विलेज अथॉरिटी सिंगी अपाम्बसिंगी मतुंग इना सोशल मीडिया दा थोलिबा पाउसिंग असिगी अचुमरान खंगतोकनबगीदमक पुलिस कंट्रोल नंबर 6909161233 सु हांगदोक्रे हाइरी मसागी लौफमदा कुकीसिंगना युंगसिलकपा फ्लैग की फोटो नमलुबा लौमी अमा पुलिसना फाजिलुरे मसागी लौफमदा कुकीसिंगना युंगसिलकपा फ्लैग की फोटो नमलुबा लौमी अमा कुकीसिंगी खुल मया नक्सिना चंगसिले हाइबगी मरालदा पुलिस की लोगफ्ता ngaiak thamlaba matung imung manunggi mioisingda sinakre पुलिस तगी फंगबा पाउदा थौदोसिंग असे अयु इम्फाल वेस्ट डिस्ट्रिक्ट की सेंगमाई पुलिस स्टेशन की मनung चनबा खुरकुल सावा लेकाई मनिंगदा थोखिबनी लौमी अदुगी ममिंग ngangbam रंजित एलाइस टोम्बा निफुगु हुमदो अपोकपा NG टोन सिंह कवी खुरकुल सावा लेकाई देगिनी मा की लौफम अदु खुरकुल सावा लेकाई मनिंग अमसुंग कुकी खुल लाइरिपोकपी चमफाइगा ताइनाबदा लैबनी मा की लौफम अदु ममांग चहिदेगी कुकी सिंगना ट्रैक्टर सिजिनदुना खोइदोकलगा लौ उबा होखिबनी हाइरी अदुबु मा मसागी लौफम अदु कुकी सिंगना मखोइगी फ्लैग युंगसिले हाइबा पाउ ताबदगी अफफता खंथदना ngase युपुंग 10 मखाइरोम ताबा मतमदा मोबाइल फोन दगी फोटो संगसिलुबनी कुकी सिंगना युंगसिलंबा फ्लैग सिंग अदु फोटो काबलिंगे महाकपु CRPF ना फाबनी अदुगा 57 सुबा माउंटेन डिवीजन की पर्सनल सिंग दा सिनरकपनी 57 सुबा माउंटेन डिवीजन ना अमुक सेंगमाई पुलिस स्टेशन दा पुरकलगा सिनरकपनी मांगना मथवाई चांगना नमलुबा फोटो सिंग अदुदी 57 माउंटेन डिवीजन की पर्सनल सिंग ना डिलीट तौखी हाइरी ngangbam रंजित ngahak पुलिस स्टेशन की लोगफ्ता थमलबा मतुंग इमुंग मनुंगी मियोइ सिंग दा सिनखिबनी हाइरी कांपोक्पी बोलजांग विलेज तगी खुलाई कया फगत पंगमख्रे फेलेंगचिंग की अकोइबदा सारंबा बंकर मरी मई थादोक्तुना मंगहनख्रे सेक्यूरिटी फोर्स ना तोगान तोगानबा मफमसिंग दा ऑपरेशन चथादुना खुलाई फगतपा अमदी आइन कायना सारंबा बंकर सिंग छिदोक्तुना अमदी मई थादोक्तुना मंगहनबा लेप्तना चथरी ngarang su kangpokpi district ki new kaithel manbi police station na konba and boljang village ta chathakiba operation da kuki khulai paiba singna losen duna thamlamba oigani chingnaba khulai kaya fagat pangam khre hari police na hai operation adu da 7.62 mm SLR ani magazine ani .22 ki pistol ama magazine ama improvised mortar pompi ama countryman 20 mechanism rifle ani mortar bomb taru 7.62 mm round nipan Motorola handset ama phagat ki hari amaromda police CRPF BSF ki apun makang bunasu ngarang kangpupi district ki saparmaina police station ki manung chanba felengching ki akoi bada chathakiba operation da chingchang adugi tongan ba mafam singda kuki singa sarama bunker mari thugai khibaga loina na mai thadok tuna manghan khre hari ARAMBAI TENGOL na mukesh ki khongul liba Hwkhre hawkiba March 16 dagi mayum dagi thokiba dagi ngasi fawba mafam khangdana mangkhrawa kai sampal lai mazam lai kai dagi luang them mukesh pu fangnaba tongan ba mafam singda ARAMBAI TENGOL ki thomi singna ngarang thi humba gi thabak chathakre ngarang ARAMBAI TENGOL ki unit 28 amadi unit amagi thomi sing loinana imung manungi mioi sing puna thibagi thabak chathaki adubu phangba ngamkhide amaromda mioi bagi minungsi yenglaga tek da kaidna thadok pira u haina mukesh ki apok paluang them Gyanendro Das na phongdoragli Supreme Court के जज तरुकना साबा टीम ngasi इम्फाल दा थुंगलखिबगा चुरचांदपुर अमदी बिष्णुपुर दा चतुना IDP सिंगी फिबम हकथेंगना यंगसिनख्रे हौकिबा चही 2023 की मे अहुम दगी मणिपुर थोकलिबा इरांग असिना मरम ओइरगा
Masagi mayum makai maina tumna thadokkhibadagi leifam leitabadagi tongan-tonganba relief campsingna changjafam lauduna leiriba internally displaced person IDP sing manakta chatuna hakthengna unanaba Supreme Court ki Judge Tarungna saba team ama ngasi Imphal da thunglakhibaga loinana Bishnupur amadi Churchanpur da chatuna IDP singa hakthengna unakhibaga loinana makoi hauji oiriba phibam yengsinkhre High Court of Manipur Duodecimel celebration nga mari leina ngasi ayu Imphal gi International Airport da thunglakhiba Supreme Court ki Judge Tarungna sabati maduda Justice Bhusan BR Gavai Justice Sugya Kanta Bikramnath MM Sudaresh KV Biswanathan amadi N Kotishore Singh yauri Supreme Court ki Judge Taru asina internally displaced singi legal gi maramda hena khanghanbaga loinana humanitarian assistance singsu yenthoki Lamdam asida thuba matamda ingtapa hanjilaklagani haibiga chetpa thajaba leiri haina Supreme Court ki Justice BR Gavai na Churchanpur District ki Sadawafna Mandov ta changjafam lauduna leiriba internally displaced person singda thajaba pikhre loinana ngasi Churchanpur da thunglakiba Supreme Court ki Judge Tarungna sabati masina Bishnupur amadi Churchanpur District ta chatuna internally displaced person sing unaki Churchanpur ki Sadawafna Mandov ta changjafam lauduna leiriba IDP singa unakibada Justice BR Gavai na phongdokhibada awaba haibasi soidana loiba naigani Waduna ta dumak leibi yarwe athuba matamda lamdam asida ingtapa hanjilaklagani haina IDP singi pungning phathaki loinana IDP singda tongan polam singchu khusinaki tungda Churchanpur mini secretariat ta pangthopa thoramda virtually oina legal services camp amadi medical camp amadi legal aid clinic hangdokhi ngasi Churchanpur khongsa aduda Justice and Kotishore di sarugya khiri adubu Bishnupur District ki relief camp ta leiriba IDP sing amadi pangthokiba thoram singda di sarugya khi haidi center dagi lakliba central scheme sing asi maming tagi oina photo khara thagalaga lauthongna bahona gumsi MP Bimol District Administration Imphal East na sinuna District Development Coordination and Monitoring Committee manungda DISHA mifam amang asi porongpat DC Office Complex Panchayat Bhavan na pangthokre Thoram maduga mari leinana Lok Sabha gi MP Dr. Angomsa Bimol AKOIJAM na phongdokhibada center dagi lakliba central scheme sing asi maming tagi oina photo khara thagalaga lauthongna bahona gumsi thadargliba scheme sing asi mapung phana thaba oina pangthoklabadi kanaba jana phangani loinana district administration amana adu haire haiduna piraklabasu ningthina verification tawraga scheme sing asi paikhalabadi lamdam asida leiriba chakthung phithungdraba kaya asi chauna ko hanbangamgani loinana hiramasi gi matangda thabak tawriba official amadi mari leinaba khudingmangna matam gi matungina district administration da mathau taba information gi damak korakpada thauna leina amadi mari leinaba e pau piba changi haina phongdoki Ngasigi thoram aduda khundrak ba mesigi Congress ki MLA TH Lokeshwar Deputy Commissioner yauna makok thongba district asigi administrative officer kaya na sarugya ki